Uyalaga hingnaba lambi thiriba sengna atopa sendan lambi ama sembada lengakna mateng pangbagi thaurang lei thaurang asi kanaba seng miyamna lobiu haina lamlai assembly constituency ge MLA KH ibom jana phungdokre wafam asing asi chief minister ge green mission manipur ge makada imphal east ge nongrenda leiba chingu nongpok apan bage chingolda u thabagi thauram amaga mari leinana mahakna phungdokhibani thauramga mari leinana MLA ibom jana makhatana hai Malemasida u pambi leitrabade myoiba khak natana thawai panba pumnamak hingba ngamlakloi malemgi honglakliba aying asagi khal ase thengnamina aikhoi khudingmak chap manana thodang lawminaba change honglakliba aying asagi khal ase mayoknaba aikhoina uwa thaba yamna maru oi aikhoina ngamliba makai uwa kaya thaduna malem ase kannaba hotnamina se Jingkong Jingya de Lady Basing na Uwa Sing Yari Makai Yantat Pigano, Uyalaga Hingnaba Lambi Tiriba Singidama, Lengang Atopa Sandan Lambi Ama, Pinaba, Paikat Liba Taurang Singe, Kanama Sing Lobiu Haina, Mahanamakatake. Climate change haina haiba akwai mahuksa gi lerambo umang wamang mayam se akwai miyibana akwai kaimta khandaba tawduna paktak itakna na kokthorokpa sina hawa nungsita uhongba laiba sina kaigumba hojikti ngasigi hawa nungsita kari uhongba leirege abdugi seitheng mayam loin phangabane aina haidragasu ana sigi yauro bhawda akoina koi umang wang yokhatpa aduga laiba climate change se akoi karmaina thengnagadage haibisi khanbaga loinana madu kannaba honabada akoi uwa thaba khopaise amaruoiba mini haibise akoi punamongna khandabagi matam yaure aduna akoi angamba thaka akoi uwa thabagi thabaksi chatharasi Thauram aduga mari leinana chingu nongpok apanba thogalluke secretary Tomba Mutumna hai chada nauda phangdaba sengda chada nauda pibi haiduna nongmaijing khuding miyoi kayana khurumba laknariba laikona se umang oina semgatnaba tangkak naina u thabagi thauram chathaduna lakpane laikon ase mapong fana semgatpada mari leinaba sengna meeting changbiyo haina mahakna makhataki Hariba usi akhoi matau karam hingangadagi loina hingandaba yade aibagi wakalonsina mangda thamlaga changjanmani koi honorable MLA ju loina akhang hi mayam ju haibigaramani umang wangmang kokthokpadagi ngasigi malemsida global warming kaya thuanba miyoi ba society da natana jiba panba puna mangni hingmada wasalakpa sigumbagi phibamsi kandaba yade haibagi potuda masida aigi maroi ba thodang du lobum thui haibagi wakalondana mangda thamlaga masigi sigumba thamji pangthokjabani Thauram aduga mari leinana MLA ibom chana Chingon aduda hana thakiba usinge fibamsu yengsinke ngasigi thauram aduda Telo Chana Saizange Jila Parisad member A Jamini Nongren Chinguko Gram Panchayat ke Pradhan M Bilasini amade Chingu Nongpok apanba thogalluke member sing so sarkya ke